Assam Rifle ani Hatkhibagi Kuki na kaukiba economic blockade ngasi ahing noyai haurakani September 18 gi nimidang wairamda sakhangdaba singna nambolda ambush tawduna Assam Rifle ki personnel ani Hatkhibagi matangda lengakna haujuk phaw matik chaba thabak amata lakolaktabagi mayokta yaningdaba phongdokpo ina Committee on Tribal Unity kotuna ngasi ahing noyai September 19 phawba economic blockade haukhre pawmisingda unaba amada koto ki lusingba singna hai Assam Rifles ki personnel singda ethics ta kiba mioi sing adu ngasi phawa state amada central authorities singna phaba ngamde national security da chawna singna kumaramna thawng adu taraya lofam thokte September 18 gi namidang wayam pung 5 rom tabada tampaki lalo lup singna singna sata kiba ambush ta control do suba Assam Rifles ki personnel ani siraga atop ahum na phibam thina soki kulai paiba lalo singna security personnel phawa lena thadabagi tanfam asida free movement regime na chingba ingtapa hanjil hanbe thawrang matau karma lakut ka dariwana haina so ko tuna hanglakli uki so for ki mioi singna matam pumnamak ing tapna hanjil hana phona duna lake haina paladuna ko tuna haiki lamda masida moksa ki phibam hanjil hanbai pandam da tongan ba underground group singna suspension of operation agreement kuyak pina kibani thinglabasu thengna prime minister Narendra Modi na state asida laklama matamda kuki so for ki mioi singna mak po khwaidi yan hana taramna okay awang nongpong lamdamda tong koina sanagadaba mongda ing tapa phim hanjil hanbagi amata ngairaba pambaiti Ministry of Home Affairs na Constitution ki Article 239A makada separate administration pinaba tawrang lokalak pakhatana oikani president rule manungda governor mathau ningtina pangthokpa ngamdabaki matangdasu kotuna yaningdaba phongdorakli maitelon ngangi haiduna moipungda nakapur kimhiwe ma phurakpada chenabani haiba kuki na ama police na phagat khre Thasi ki tara trek ni midang pungter na kairom tarak pa matam da Kamsong district ki Singsau village tagi haujak na Kangla tombita laiba auto rickshaw service toba naga fruit ki Kingston Kangsu ko ba miwe mabo mudpungi presidential college ket mamang da lenga khatsu chana riba ko ki national army member amana tamthina purak ki thong adu da chena ba miwe ma police na phare hairi police na phara ba miwe digi mami saibem lalhobum apokpa hensei lalhobum kawi mudpungi ke phoibi bengdagi ni ma kangpopi police ki timama nang phagat kibani hairi pharaba sebem lalhobum imung manung ki mioi singna phongdor khibi matung ina mahak ni sasijina ba mioi ni mahak ki national army amadi lalu amadi ka mani lena ba mioi na te ma sasijina raga kene ki ming sijina kibani haiba khangmang amaga lona mahak police custody da thamdana wong pong sathari hairi panbeya badi la tangkul katamnaw longna thokhiba thodo adu taraina lote thodo adu terrorism ki thongni tawgi haina tawbani thodo adu da cheneba kene ki mioi ani aduna masa masa ki maral sing phongna ya jagadabani kene ki maikai daki so pung humdani to ki manung official apology togodabni haiba wapam thang ki balai krabani senior doctor ama puram ki thongbu yang kana yaning do phongdok tuna rims ki doctor sing nanga si kongsang sangsin khre ilong sajing mamang le kai deki sing subam ombi nong thongum ningo manchu ama purba niran ko bi ama rims ta nga unarba matung operation tawda laiki da thodo adu ki mayokta khoisang narba miyamna rims ta kongsang sangsin ki bagal lona hospital ke polom ke amanga ta thon ki bagal lona senior doctor ama puram ki thong adu yamna kana yaning do phongdok tuna ngasi rims ki doctor sing nanga si kongsang sangsin khre ngasi rims student union teachers and medical officers association RDA NTEWA amdi RNAL senduna thodo adu yaning do phongdok tuna wakan mifam sathakre rims ta angang unabagi pukhalaki bali long sajing tagi sing subam mansu angang pimasa ama mai pa na poklaba matung da I hathak pati arang nongalam da yupung ahum da laikidabani rims da laikidaba amana bamon kampote ki yamem sanjoi ko bamyo amana masagi sayang na ki layang namagi da pukhalak pada laikidabani thodok sing asibo doctor sing section tabda ki thokpani haina rims ki medical superintendent office yauna ekai thuai ba yauna doctor ama tamtina phuram ki ni ngasi rims ki OPD block pangtok ki ba wakan mi famadu da medical tamima mahiroi sing staff ma health care service piri ba kana saru yaki wakan mi famadu ga mari lena TNMOA ki president Dr. Tiken hat miyang ki punsi kana bo honori ba doctor sing ki safe environment ama mathau tai thokdok kudamak nyum chumna mari lena ba authority da wakatuna ingna singna yasina ba purak pa phai violence natana atop pambai da sangsilakpada association ki maikeri mateng pangane haiba wa from doki senior doctor puram gi wahauda rims ki OPD emergency routine OPD amadi PM ina chingba thabak lepre adu moinamak hana hospital asiki ward sing da leidiba anaba sing di tumak layam gi tabak satari hairi amaromda maralaiba doctor charak biu haiba yauna dabi kya tawduna laiki dabi nongthom ningol manjui asibak sang imung manungna loksin dana hojik so rims ki mokta leiri lunna lamdam hospital leidiba private hospital government hospital yumda layamoi clinic sing amadi diagnostic center sing gi OPD surgery amadi diagnostic testing September kulumdo amadi kunga mari da thabak lepai kongjang sangsilagri haina lokto kibasu laikrabani high court na koki nupi swan kibki compensation gi matang da lenga da hangkre mamang sahida security force na satakhiba action da soklabi koki nupi protesters sing gi compensation gi matang da file torpa petition amagi pakum pinaba Manipur high court na center am song stelenga da kangan kre adumoina justice Guneswar Sharma na hiramasi gi matang da formal oina notice isu tokida bagal lonena
criminal case register tawduna special investigation team semlaga thigat hanbagi wafam phungdokpa leitri CRPF na nongmai kapada sokyaba kuki nupi singbu compensation pibiu haina high court file torokpa petition amagi hearing October 13 satnaba matam lepki official respondents singna hiramasigi matangda counter affidavit file toroknaba court cheolani matam pk kuki women organization for human rights ta kulai paijadaba kuki nupi protesters singda rocket launcher season haiduna petition amas file torokibani masagi duty tobang ngamlaroi taba doctor sing seolam manungda thabakti pothagadabani masagi duty mayek singna tobang ngamlaroi taba doctor sing thabakti pothajana ba seolamagi matam piri amasung doctor gi maikum uplaga masagi mathok tawdabadagi miyumigi punsi pikamna haliba doctor singna makha tana association sing amati group semdon aranba kankhana bo honaraklabati akan mieng sanglagani haina KCP tebangan group na fungdorakli lubasna thadorpa cheroloman hai rims ki authority amadi doctor sing na miyumigi punsibu dami amagum lawbagi mathakta hauze loisin mangamdana laiba leba ki irang nasip to on bada rims ki matam gi director sing medical superintendent sing hospital ki administration paibu singa manaraga senhan phum pithokpada achobu thodang lawriba kuchapi sing yarom le haina KCP tebangan group ki operation on eradication of public enemy na thichin bada ki khangle rims haibasi kanglaipa ki laimai da leitrasu yaraba institution amaga pangkha koire rims ki doctor kharana loisin mangamdriba leba ki irang asidagi hena sakto hankiba sin ko ki fruit ki khuseng conflict asida makoi lanai senpam sang khongat na bahona bada amade rims ki thabak lawbada chanaga da reservation policy ngang pangtok tabadagi conflict asi ko ki narco terrorism na media da propaganda sagat bada kulayona seasonal haiba mayek sengna khangbangam le mathok tarlaga di private hospital amasung clinic sing su iramdam kanglaipa asigi oina miyam mi thabak thoram sing thamoi sengna tawriba so sing Maira Paibi Singh stakeholders sing amati well wishers sing tanaraga athuba matamda akan bacharak pinamga warep lawrali haina so cherol sing phongdorakli cherol sing high government high school amadi college sing da oja odibu sing na atopa private institution sing da tabak toromba taraga de hek hengarak pami kupta suspend tawduna logi matunga charak pangali adubo rims nataga atopa government ki hospital sing da tabak taw miyoi kayamana private hospital amadi clinic sing da phongna tabak tawda action ama fawa lokate maramaduna rims asi iramdam kanglai paktagi mutkrabasu thoina kaidaba medical institution ama orekle haina lamdam asigi miyamna longna le haina su cherula sina makha tana phongdorakle